Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Right to Information Week celebration lisingani kulumdoi Imphal da leba DIPR gi auditorium da hojik pangthokli Sikkim da ngarang khanghaudana ichau thokpadagi hojik phawbada mioi chama ani thiba khangdana leiri mioi 13 leikhidre Pradhan Mantri Narendra Modi na ngasi Rajasthan amadi Madhya Pradesh da lupa koti lising 13 chatruk henbagi project kharana jatra hungani kharana sangagani amasung Hangzhou Asian Games da Bharat na sanagi takman 18 lupa gi kunthra mathoi senjeng gi kunthra ni thoi punna takman marphuni thoi phangduna mari suba mafam da leiri Right to Information Week celebration lisingani kulumdoi Imphal da leba DIPR gi auditorium da hojik pangthokli Tauramasi Personnel Public Grievances and Pensions Mantraloy gi makhada Manipuri Information Commission sinbani Tauramadu da Water Resources Relief and Disaster Management Mantri Awangbo Niyumaina hai RTI is enacted for better participation for nation building. Information pangaga hena mayam ki participation se hengalle hariga matik chana thabak paikhat lamdab tarati paikhat nangai karigumba officer mana natraga government na public ki fund misuse to tarati or natraga to famthok tawdradi taw hannangai sige act enact tobne but we have come across some individuals kanagumugo harass toning banatraga kenoma gi masagi individual interest da sige act by ki usube public mlamu khanghan bade say this act say misuse to bakanda yamna phattaba act oina mu onthokpa lei Thaumasida Manipur Information Commission gi State Chief Information Commissioner Oinam Sunil amasung Manipur Sarkar gi Additional Chief Secretary MS Khan Saruk Yari ngasi haudokpagi thaumasida Raija Thaki workshop amasu pangthokli Imphal West Imphal East Thawbal amasung Kakching Jilla singda ngasi ayuk pung 5 dagi nungthil pung 3 phawba curfew komthokli Bisnupur Jilla da ngasi ayuk pung 5 dagi nungthil pung 5 phawba curfew komthokli National Highway kuntra tareta pochai puba gari chahum humputare amasung National Highway ani Imphal Dimapur lambida pochai puba gari chani kuntra taruk ngarang security gi akanba section thoranga loinana Imphal tamna lakhre Raija Police ki control room na thokpa cherolum da hai National Highway singda yet apan leitana pochai pusilakpa yanaba security force sing ngak senduna makhata na thabak lokhatli ngarang su Imphal West Kakching Thawbal Bisnupuram sung Churachandpur Jilla gi tongan tongan ba mafam kyada paksana thiba humbagi thabak chathaki Manipur State Journalist Award lisingani kulumdoi gi tongan tongan ba category gi nomination thajin bagi matam tha sigi tara phawba sangdokle hairi Directorate of Information and Public Relations DIPR na thadorok pacherolo manahai Raija sida hojik thokli bairang asigi yenglaga matam asi sangdorok pani Sikkim dangarang khanghaudana ichau thokpadagi hojik phawbada mioi chama ani thiba khangdana leiri makhoi gi manungda lanmi gi mioi kulhumdoi yauri Thawdok asida hojik phawbada mioi 13 leikhidre hairi Raija du da senba tista turel gi mai khanghaudana wangkhalakpadagi isau gi awaba mayokna khibani isau asina singtam amasung rangpo sewage treatment plant sauna amangata thokhalle safagadaba mafam singda relief camp sing hangdoktuna awaba nanglaba mioi sing changjapam lauri tung thong tekhibadagi sungthang lamdamga lambi phaunadre isau asina sungthang town gi sada marphu sokhalle State Disaster Management Authority amadi mari lenaba bibhag sing nami kanba amasung tengbang pibagi thabak chathari Pradhan Mantri Narendra Modi na Raija dugi Mukhya Mantri Prem Singh Tamanga wari sanaduna mi kanbagi thabak yangsinnaba khanghanki Pradhan Mantri na mahaki maikaidagi pangba yaba mateng pangani hairi Tabiriba pawasya kasbani Imphal dagini Pradhan Mantri Narendra Modi na ngasi Rajasthan amadi Madhya Pradesh da lupa koti lising 13 chatruk henbagi project kharana jatra hungani kharana sangagani Pradhan Mantri na Jaipur shahar da lupa koti lising 5 changna paikhat kadaba chawkha tharangi project kaya jatra hungani project sing adugi manungda Siksha Lambi Rail Station Haksel amasung airport na chingbai yauri Sri Modi na Jodhpur da leiba Indian Institute of Medical Sciences AIMS da phamung sahum yangkhai leigadaba Trauma Center and Critical Care Hospital Block amasung Raija sigi tongan tongan ba mafam tareta Pradhan Mantri Ayushman Bharat Health Infrastructure Mission gi makhada Critical Care Block sing gi jatra su hungani
जोधपुर पांथोकपा मियांगी मफम अमदा प्रधानमंत्री वा nganggani masigi tungda Sri Modi na lupa koti 1,150 changna saba Indian Institute of Technology IIT Jodhpur campus amasung Central University of Rajasthan da nauna saba Central Instrumentation Laboratory Yoga amasung Sports ki Science Building miyam da khusin nagani Akasbani paumina hai Pradhanmantri na Jodhpur airport ta lupa koti samri marfu changna sagadaba anoba terminal building amagi jatra hongani Sri Modi na lupa koti 1,150 changna Rajya sida lambi thong fagarhanabagi project kaya marungi jatra hongani tungda Jaisalmer dagi Delhi phawba amasung Malwar junction dagi Kambi Ghat phawba chengadaba rail service su Pradhanmantri na lamthagani ngasi nungthil Pradhanmantri na Madhya Pradesh ki Jabalpur da lupa koti 1,32 changna paikhatkadaba saukhat tharangi project sing jatra hongani kharana sangagani Pradhanmantri na Jabalpur da leiringai da Birangana Rani Durgavati Smarakta Bhumi Puja taugani Pradhanmantri Ujjwala scheme gi beneficiary singda LPG cylinder amada subsidy pibagi sang lupa sama hengerhan bada kendra gi mantri mandol na yare New Delhi da paumi singda wangang laduna kendra gi information amasung broadcasting mantri Anurag Singh Thakur na hai mantri mandol gi anoba ware wasina hana Ujjwala gi beneficiary singda LPG cylinder amada lupa sani subsidy piramba du lupa sahum de hengetle mangna hai Central Universities Act 2005 semdoktuna Telangana da Samaka Sarka Central Tribal University linkhanaba suwarep lawki University asi Mulugu Jilla da lupa koti 9,5 changduna sagadabani masina rajya duda shiksha gi thak fagarhanaba pandam thamli Kendra gi Youth Affairs and Sports Mantri Anurag Singh Thakur nangasi Chhattisgarh gi Raipur da numinini sathagadaba Youth Festival haudokre Festival asi Nehru Yuva Kendra Sangathana sinbani Akasbani paumin hai numinini sathagadaba Youth Festival asida Chhattisgarh gi Jilla Kunipan dagi naha samangarom na saruk yagani Festival asi gi manungda layekpa saireng thiba amadi jagoi isaina singbagi lamsingda sangdam nagani Sri Thakur na Raipur da media app sing miyam da khudol tamgani Hangzhou Asian Games ki tarani thoini chanba numita Bharat ki Deepika Pallikar amasung Harinder Pal Singh gi jurana squash ki mixed doubles ki final sanagani amaromda Saurabh Gosal na nupa gi singles final sanagani ngasi nungthil Bharat ki nupi hockey team na games asigi yumbu oiriba China ga semi final da thengnagani ngasi ayuk sanakiba nupi gi archery compound event ta Bharat ki Parnit Kaur Aditi Gopisan Swami amasung Jyoti Surekha na Chinese Taipei gi timbu point chani kunthra chani kunmapan da maithiba biduna sanagi takman phangle games asida hodik phawda Bharat na sanagi takman 18 lupa gi kunthra mathoi senjengi kunthra ni thoi punna takman marphuni thoi phangduna mari suba mafam da leiri ngarang 18 ni chanba numita Bharat ki Jyoti Surekha amasung Ojas Diot legi jurana archery masana da sanagi takman lawki nupa gi javelin throw da Neeraj Chopra amasung Kishore Jenana sanagi amasung lupa gi takman phangki nupi gi boxing masana gi kilogram 75 gi kanglupta Bharat ki Laplina Borgohain na lupa gi takman phangki madugi mamangda nupi gi kilogram 53 ki kanglupta Pravin Hut na sanjang gi takman phangki Pradhanmantri Narendra Modi ne Asian Games ta takman phangkraba sanaroi sing buthagatpa phungdorakli social media da thagalakpa tongan ba posting da Pradhanmantri na sanaroi sing buthagatpa amadi pungning thagatpa phungdokhi ICC Men's Cricket World Cup ngasidagi Ahmedabad ki Narendra Modi Stadium da horagani ahoba numita ngasi nungtil pung 2 da England amadi New Zealand ga sanagani aroibada maroiba pau amuhanna Right to Information Week celebration singani kulumdoi Imphal da leba DIPR gi auditorium da hojik pangthokli Sikkim da ngarang khanghoda nei chau thokpadagi hojik phawda miyoi cham ani thiba khangdana leiri miyoi 13 leikhidre Pradhanmantri Narendra Modi na ngasi Rajasthan amadi Madhya Pradesh da lupa koti 13,000 henbagi project kharana jatra hongani kharana sangagani amasung Hangzhou Asian Games da Bharat na sanagi takman 18 lupa gi kunthra mathoi senjengi kunthra ni thoi punna takman marphuni thoi phangduna mari suba mafam da leiri pauloi jare